Subom Chinaduna India gi mafam kaya da attack chathanaba honoramle November 10 da Delhi gi Red Fort manakta bom pokai khibagi matang da thijiliba investigator shing na phungdura khibagi matung ina Dr. Dead Haina khangnaba suicide bomber amagi thausil makada Operation D6 haina mingthon ba thawrang ama lokhatlaga India gi tungan mafam da Subom Chinaduna attack chathanaba honoramle hairi mamang da amukta tawkhijriba moong da suicide bomber shing na khongupta gi activate tawraga mafam kaya da bom pokai hanna thawrang lokhalambani Delhi gi thawdokta mapung oina chenaba Dr. Umana bigi matangda Tijin bada nungnang ba pukningai oiba wafam kaya marung khangba ngamlaki Dr. Umar gi khungup manung da yawba explosive device amana activate tawraga pokai hankibani haiba khangba ngamle tongan ba terrorist group singna Satan gi mamanik haina khangnariba Tracitin triple oxide TATP da sijinnaraga India gi mafam kaya da attack chathana ba honaramki bom makhal asi sapu kalabasu non metallic oiba maramna icham samba scanner detect tawba ngamde hairi UP amadi Bihar khongsat loiraba matung malem thongang West Bengal da thungkhre Cycling for Manipur Peace haiba team da ingtapagi pauzil puraduna Delhi gi kutub minar da gi Manipur tamna cycle da khongsa lakiba transgender social activist malem thongam na Uttar Pradesh amasung Bihar da mapung fana peace campaign chatharamdaba Ganga Sinungtil West Bengal gi Dal Khola da thungkhre mafam aduda hek thunglabaga Mahapu Dal Khola District Police ke Sub Inspector Surjit Das yauna official team amana taramna okay West Bengal faraga mahakna sakadoriba lambi singi matangda kupna khanaki hairi District Police na matam kaithoktuna Mahapu taramna okpibaga loinana laifam chafamna singba sinbi bagidamakta malem thongamge maikeidegi thagatpa phungdurakhi KCP ne kaukiba general strike na miyam gi punsida CHAONA AKAIBA PIKHRE Kanglup ki irang na maram oiraga IDP kaya na mayumda hanjinba yadna laifam chafam khangana awaba kaya mayok naringai serak asida state sarkar gi maikeidegi November 12 degi 13 fawba numit 10 ni chumna Sangai festival pangthoknaba thawrang tawriba asigi matangda KCP na kauriba Pungkun marigi ban na mahausa gi punsida CHAONA AKAIBA PIKHRE ban asina maram oiraga mahairoi sangsing thongwanaki khwarambal kaithen yauna karba gi mafam kutimakta pumtak takhi lambi sorokta ana ayek amari tangai fadana thawdo wathok singi natana gari chanakhide sarkar gi loisang singi karmachari sing thabak kabagi chang yamna nemki Law enforcement agencies singe maikedegisu general strike asigi manungda pamdaba thodok sing thokana ba haitna pak sana section thawrangi thabak sing lakhatki khudong thiba thokpa yai haiba khanba mafam sing the security force sing deploy tawki adubu general strike asigi manungda pamdaba thodok thokpagi paw amata leite miyamgi mihut sing ikai khumnadabagi phibam lakliba silaibak thibani ojai democracy chatpa lebak amada miyamgi mihut sing na lengak semi Madumi yamna mihut oiriba sing daikai kumnadabagi phibam ama laglibasi yamna laibak thibani haina ngasi JN University PG Center gi chahi yankai humdoi shiba foundation day gi thoramda veteran politician Ojai na phongdokre musuna sinduna MU gi Senate Hall da pangthokkiba thoram aduda Ojai na makhatana haikibada ngasi malem asi democracy gi matamni maramaduna aikoi gi mihut asi aikoi gi debate na khangadabani haibasi thabakna utpa mathau tai loinena politics tawningba amasum vote lepningba singda parliamentary practice asi ningthina khangan bachangi maramaduna Manipur University na thawrang ama lokhallaga miyamgi lusingba oirakadoriba singda parliamentary practice asi ningthina khangalabadi maduna tungda yamna kana boirakani parliamentary practice amasung procedure singda iho hobugum lairibasida Manipur University na kari tawba yabage haibasida mijeng changba mathau tai haike Thauram maduga mari lena Manipur University gi BC Professor Lokendra na haikibada University asi ngasi di Central University gi thakta yauna mapung marai faba University ama oire University asida school mapan amasung department nimphutret laiduna mahairoi lising taruk gachani pan takpi tambiri University asida affiliate toba institute Chamaga tara mapal rom laibana punna mahairoi lising humputara ki mathakta mahairoi sing tambagi khudong saba adu piri haike RSS ki sip ki Manipur khongsat IDP sing wonabagi wafam yaudre state asida kanglup ki irang thokraba matung ihan hanba oina RSS ki chief Mohan Bhagawat numit humni gi khongsata hayeng November kunda Manipur da lakadoriba ase citizen sing entrepreneur amasung tribal community sing ge mehu singa tangkak naina unagadori adubu hauzik fawgi oina RSS sip asina mahaki Manipur khongsat manungda IDP sing unabagi program amata yaudre
RSS की स्टेट जनरल सेक्रेटरी तरुण कुमार शर्मा ने फोंदोखिबदा लुसिंगबा असि मणिपुर खोंसत असि RSS की सेंटेनरी celebration ga mari leinanani bahak hayeng November 10 da Guwahati dagi Imphal da thunglagadabani aduga November 19 da Imphal thadokhigani Mohan Bhagavat numit humni gi khongsata Assam da RSS ke secretary celebration ga mari leinana leiri RSS sip asigi aroiba Manipur khongsat asi lisingani 19 da oike lusingba asigi Imphal khongsat manungda mahak masak nairaba citizen sing tribal community representative sing amasong youth leader singa interact session ama pangthokadori mahakna Imphal da thunglaba matung Imphal gi konjeng laikai da entrepreneur amasung masak naiba miyoi kaya ga unaduna Mipham pangthokani November 13 dina Manipur gi singer travel leader singa interaction pro pangthokani IDP sing unabagi oina di hojik pawgi oina schedule amata laitri hairi IDP sing na saba polam sing khudol piba lemna changba amadi stall hangbai khudong saba piri Sangai festival tha asigi kun mathoi dagi hauduna numit darani chupna pangthokadoriba Sangai festival asida IDP sing gi oina stall phambagi sale amata law dabata natana festival asigi venue sing da free entry ohengani amadi dignitary sing da IDP sing na saba polam sing oina khudon pot pi gani haina Manipur langa ki Directorate of Tourism ki director Laurembam Brikam na phongdokre wafam sing asi Major Khunda Leiba Manipur Press Club ki Loktak Hall da Tourism Potential in Manipur haiba team da pangthokhiba nomagi oiba media workshop ta mahakna phongdokhibani laga ki Directorate of Tourism amadi All Manipur Working Journalist Union amjuna khusamnaduna sinna pangthokhiba thoram aduda Director Laurembam Brikam DIPR gi Director Ngangom Utam amadi EJM gi President Khogendra Khomdamna Mithunglen Singh oina sarugya ki media workshop aduga mari leinana Laurembam Brikam na hai pangthokadoriba Sangai festival asi irang oina pangthokpanate tourism sector gi project amani masina lamdam asigi entrepreneur artist yauna hiram kaya da promote tawgani phurup kaya gi jagoi isai tradition games film lila kaya su udna malem gi miyam da khangana bohadare hauzik leiriba irang asina maram oina lanjena duna leiriba IDP singi oina su Festival gi main venue oriba hapta kangjebungda stall lemna phangali masina makoina sajari ba product sing adu miyam da phangana bhonabani venue khudima IDP singi dignity singda khudol oina su IDP sing na saba polam sing pigani haike Nitish Kumar hayeng wasak lauragani JDU gi lusingba Nitish Kumar bu hayeng ayuk pung 13 ga minit kuntra da Bihar gi chief minister na wasak lauragani wasak lobagi thoramadu da India gi prime minister Narendra Modi NDA gi makok thongba lusingba sing NDN na Angakpa state sing gi chief minister sing amasung union minister kya sa sarugya ga dori Nitish Kumar bu kasi JDU legislature party gi lusingba oina khankibaga loyana Tararak subo oina chief minister gi wasak launaba tharang lakhot khibani hairi Nitish Kumar gi lengakta minister oina wasak lauraba yai haina thajanori basingi manungda BJP gi Samrat Chaudhary Vijay Kumar Sinha Mangal Pandey Nitish Mishra Renu Devi Niraj Kumar Singha Sanjay Saraugi Hari Sani Niti Nabil amasung Rajnish Kumar Singh ni JDU gi oina MLA taranithoi gal loinana JP HAM amasung RLM gi MLA ahum minister oina wasak lauraba yai hairi Lan manungda achauba thodang lauramba Chin Kuki Mizo Army haiba Khutlai Paiba Lup ama Muthatkhre haina Laktokre